Hello Manipur tabiriba singbu ahanba maktada taram nokchari ngasi Hello Manipur Haksel gi live phone in program gi hiram hojikta su miyam da khangan jakre liver da gi thorak liba tongan ba ekhoi gi utong pipe masi ekhoi gi doctor singna duct haibire masi da leiba nung kaidobudagi leire ino adagi masi nung si lokthokna ba aduga kamdongna masi layeng da gi haibani singbi matang duni hiram sigi matang da studio da hojik lengsin dana leibire Shija hospitals ki General and Laparoscopic surgeon ki senior consultant in library ba Dr. Khwairakpam Devendra. Dr. na chillaba matam kai thopiduna lengbirak pasi khoi laibu fabani Dr. Butaram nokchari. Khoi liver dagi thorok liba duct sai utong sing ase masida masigi structure duna kamai to no du so hokdok pada doctor na takpi gani atu masida kamdong na nung lerak pano masina kari complication thokpa duga layeng bagi matang doctor na takpi gani khangbining basing khangbiro phone amuktang gan hanna ningsing jage 9362327078 hariba number sida dial to birak laga doctor da khangbining basing khangbibi yar gani doctor khoi mioi bagi hakchang gi kayat singsigi manung dagi yamna maru oiba kayat ama oiriba liver si dagi ekhoi gi doctor singh na di adum khangbiba ubiba manungi structure mayam do adu dei da madudagi thoklakpa pipe macha mayam sina mu punchalaga madugi pipe tuna kari tauba khotpa aduga samna haibada bile duct haidana saigi haibiriba se masi karino saigi liver na toriba function aduga liver dagi thoriba pipe aduna size the nung lerakpagi hogdok warul kitang doctor na takpi akoina bile duct haisi liver dagi akoi pipe macha mayam punsilaga akoi liver dai thorakpa akoi bile juice intestine da tahannaba akoi lamben haidari akoi liver da thorakpa bile juice intestine da tabasi tangai phade akoina chaba thakpa tumnaba adagi magi proper function taunaba haidari ko aduna adai liver dagi bile duct si macha mayam ji punsilaga akoina bile duct aide mapanda extra hepatic haidari liver gi mapanda bile duct singsi semi aduga masina akoi gi gallbladder gi magi duct sina akoina cystic duct kawe gallbladder masing khada gi thoriba duct macha masi ju ngai bile duct sida ta sileba aduna akoina kamain tawgena chada thaktan tawganda liver dai thorpa bile juice gallbladder sida changchille ngai gi keno sida adu gallbladder sida changchilaga gallbladder sida mung ngai gi bile si concentrate tawhan bai tare sing ji chupchin khiba adumaina khara khaitang semdo e haidare magi nangba kai gi changse adu akhoina maroina fat kumba si charaganda gallbladder sina mu contract tawba sumchilakba aduga akhoi ngasai akoina bile duct ki loirakpa intestine ga taina basida thong ama lei akoina sphincter kawe sphincter of odai heba ko odai kawam mi mana ma puthom bagi adugi sina hangdolakpa adagi liver gallbladder sin subchilakpa tawraga bile si intestine si tasen han man haidare asine aduga bile duct ki function hairaga di haujiki liver dai thokpa juice to intestine yohon ba aduga akoina chagi ba thakiba mahaugi saruk adagi protein adu tumbada bile sina magi mathau bile harisi liver na sungba mahi mani aduga mahi du akoina obada hangamba noi asang boy khari se singa sai bile sine akoi gi nga sayen sembu adu se dum thengna akoina masing kha ngarin kha singa sai gi bile du yaw ki bade liver na sungba mahi du gallbladder tungchal laga thami ba nga da so dum liver si yawi akoina akoi gi galeja hai sine ne chicken da su kar da so yam nungai jare sima akoi gi manung da lei ba structure mong dugi duma takpire adu ngasi khana jagadori sina gallbladder da nung lei ba sima di akoi chaurakna mi cham mayam ba si usi Manipur da di gallbladder nung lei ba si loina ma akoi gi wari sana ba da loina yawe aduna imung ani hum lei ba manung da imung amma natraga ani de dum aduna almost every family da bawba lei khalak gi mong sima yamna paktak na sum akoi wari batai sana da ba da sima thengnare aduna hujiki nung lei ra kadori se doctor takpire liver si magi structure si dagi masi mathangau anthoga masa mayam duna mathakta leraga makhagi mau dudai da saigi koi gi magi liver na sungi ba mahi bile juice doctor na takpi tarakadoribni aduna mathak thang ba saruk ta sunung lebra makhagi saruk ta su lebra aduga saigi gallbladder si nakanda saigi magi system du da budi yaujaba aduna nung lebam gi jaga sing china kadai leke takpiyo
nung si akoina anywhere akoigi bile duct sida mafam amada liver manung da phau lei be ai aduba akoina gallbladder dagi tarakpa nung na ayam bane ba bile duct ta la ise akoina secondary stone kawisina masi akoina gallbladder dai tarakpa nina makha thang ba saruk sida common bile duct haise sidan ayam ba legal le nung se aduga gallbladder da nung leiba mi chama mukse akoina randomly lokhat kanda mi manga daina trauma phau manung da bile duct ta sunung leini ba punna leimin na hai tar doctor aduna akoina gallbladder da leiban mi chama yenganda gallbladder nung leiba mi chama yenganda 5 to 10 15% da common bile duct sida sunung leini hai an ba phone call amta phang break ngam yengjage hello hello tajare ming le phone phone tong jeri se exam party ki sangtham iba ma takpiu sir hojiki bile kano sida nung lei re se akoi bicham paja sina masi kamaina khangda dagi aduga ma atai kini da leiba nung singsiga adigi hojiki liver de tholakpa bile duct tu leiba nung siga magi leibagi magi mong matau adigi magi laina lai ulakpa complication tholakpa koi kidney daga di nung leba si yamna koi kanu si patient si yamna khama ngamdaba malai adu hojiki bile duct sida di nung leba se koigi yam ka hena yam ngan khangandabra masi sai se yam chawgulli aduga masi lokthokpa si masi koigi sai tugi matungna lokthokpra aduga masi kuina thamjallagadi akoi gallbladder gadi kuina thamjallagadi cancer form yam tawgulli kaina hayabasa aduna masigi bile duct leba nungsi masi magi kanu se complication gi chang sem ta takpiramu sa Funny ayamba loina kanu gi wafam ayam yore doctor takpio ngasai gi bile duct ta leiba nung si akoina isam samna symptom kaim leitaba su yai aidi tumina leijaba akoina atai investigation tawrubada thengnarakpa ko adai maroina di kamal bile duct ta leiba nung si di akoina khara danger oiba nung ne haina adum lawe akoi gallbladder da leiba nung gai yengna ganda aduni yam kanna na ba moijo khangam da gaina na ba adum yawe adagi ngasai bile duct sida nung sina block tawraganda jaundice tawrakpa akoi jaundice tawrakpa che napu mit napu karakpa adai yunga si hanbada yamna akoi ngangchanga ngangba iga yawrabrain khanba simba si tawi adagi yam oba yai magi kaino se adai magi di ngasai complication si khara chawe haitare ngasai gi jaundice tawsilakpa adai ngasai gi jaundice tawraga system du da obstruction ji punjil la leiba sida amuk infection tawrakpa adai di yam sathina bp ga nem tharakpa gyan ga mangakpa si akoina cholangitis kaweba ko cholangitis kawi si manung de infection tawbasi adagi masina mu ngasai gi maduda yawriba bacteria gi magi blood khangde ma du igi ichenda chenjing khraganda brain phau yorpa akoin sepsis kawi bp nem tharakpa adagi gyan mangakpa moi myam si loi thokpa ya banga tani adai bile duct tai nung sina masi ta gi bajawe akoina khangdana dum adu ta gi basida ngasai gi ngaktang thong ji khu ba hai tare ngasai ai doisina intestine da ta dai ba ada intestine gi ta bham sida khujilak khuba thongji na khwai khuyeba masida pallaganda ngaktang pallamaga tagra phawda akhoi gi pancreatic duct aisiga bile duct siga punna thongam ta da hangdok minaba insulin sungiba pancreas te gi thole iba insulin puthori iba pipe ma khoi insulin puthok padi natte sida khoi pancreatic juice aise insulin sidi igi chenda direct changja ki direct changja bane ba sina utong da la roi utong da la utong sida so akhoi gi chaba da tumnaba fat tumnaba mayam yauri protein pancreatic juice ai tongan ba ma masida ngaktang phunjilambaduna pancreatic duct sida pressure ji wangkhatlaga haidi pancreatitis hai masi utongani si ngasai gi intestine changam sida thong amada punna thokmina bagi problem ne aduna masida gi akoina acute pancreatitis biliary pancreatitis hai masi maraktadi yam sathiba even siba phawya ba akoi gi complication amane haidare nung leibagi adai ngasai gi cholangitis tu so nung leibagi yamna sathiba complication ni maraktadi asina maram oiraga patient gi punchi da
yamna akaiba piba ada yamna life threatening situation neba hoi adai question atai da atai do masina akhoi ngasai tumina leibiduna cancer on ba yabra kaina ngasai gi bile duct di usually cancer si nung leibedagi on bade am oide maramdi kai gi noraga moidi am kuina leibedi leiteba adum thuna adum khange maramdi ayamana moidi symptom moy aduna maram moiraga akoina gallbladder da nung leiba tahan ba ise akoina yaningdri se ngasai gallbladder da nung si leiraga tahan ge haita di bile duct tahan ba ta bam changeba doctor bile duct taraga adudagi amuk intestine ta ba yadaineba aduna ngasai gi gallbladder da leiba nung dagi di bile duct leiba nung sina hena yam sathi be heleba aduna yam sathi da bam pham amadagi yam sathi bam pham amda tasinhan bai sidi yamna angau bagi idea ni haita tarak na bagi magi keno su se kidney gi stone dik sometimes tarak po su taraga madi ising mari da tarani adai di yung hambada yaw hidaina si jo adum tabadi takhri ni ngasai gi intestine da taraga khong hambada yaw hidaina bisinamo doctor ngasai amaduna yung hambada yaw aduga masai hangbi kiba kidney da leiba nunga bile da leiba gallbladder da bile da leiba nunga gi horak phamji totally am khenai moise aduga kanagum kharna even ising thakta baine ga hai adubu gallbladder da leiba nungdi ising thakpa ga su kya mari leina de aduga ani sigi symptom adagi ani sigi horakpham si pura totally different oiba kainun haita hoi aduga magi leifam nungi leifam adagi magi tarakpham su khenare aduna kidney stone haibasiga adagi ngasagi bile duct stone haibasiga siga khenare aduga bile duct stone ga gallbladder stone ga sidi am mari leinai aduna koina ayamba gallbladder bile duct leiba nung si gallbladder si leidingai di gallbladder de tarakpane hena lawe aduga koina gallbladder ga lokthokhraba matung pura complete gallbladder adai marakta di gallbladder lokthokpada koina machet khara lehoba natraga magi cystic aiji khara sangna lehoba aduda so hanjin nung si form torukpa yaeba adu form toroga so amuk tarakpa yaeba adu sing du so aduna akoina ngasai gi gallbladder da amba horakpane ba bile duct leidiba nung se adai marakta di liver manung da su nung lerpa yawe akoin hepatolithiasis haise hepatolithiasis haise masina kamai tawgena akoi gi asian country gumba da yam toin tawgale kai gi norga akoi gi hygiene si patamnina ngasai gi bile duct manung si da su tin gumba se lerpa yaeba doctor tin gumba se changjin ba adai tin ga si changa sijin ki ba adai di aduda nung si form tawrakpa haitare ko aduna akoina so Manipur da so liver manung da nung leibasi ai samak na ba fanam operation tawraga lokthokpa yawkhre aduna adum si manung da nung leirakpa sidi am na gallbladder dai tarakpa natte liver da le phone call am te gong lokuchage hello Derai ba sen nambol phojing tining dagi hawai bam botoba takpiu ibo choba aina hangdening madi ko gallbladder genung leibasi tari batinda tagi ayamano oibara sigi matang ngam tak piramu amaga nung leibade sing ne manang kaina thadi nung tahan bangam gadra netraga kari upai lege sigi matang am tak piramu ba hoi akombagi dumadi doctor na hujik khumbi khre aham bagi si chari thai basiga akoi gi gallbladder amadi bile duct leiriba nung siga mari leinabra ai gi chinjak gallbladder da nung leirakpasi akoina magi horakpham si akoina multifactorial haitare ko maram mayam ama pullaga oirakpane maram ama khakta natte aduga akoina gallbladder da leiriba nung si amana cholesterol yawba nung neba cholesterol si liver dagi ngasai bile jo si da thorakpane adu cholesterol si yam thoraga natraga cholesterol si ising da tum hannaba machak bile salt aina akoi gi bile si da yawriba si ising da tum halaga sum leiraga di nung si form tawdaba adai di cholesterol si yam thoraga na akoin super saturation na ye akoin ising khaitang da thum kharyam hamaga otlaga anda tum mangam da do adugi type da akoin si super saturation haiba kungmugi chang sum hengalakpadagi precipitate tawrakpa adai di gallbladder si ngasai gi phajana contraction ngam daba masana phajana completely empty taw ngam daba natraga na akoi gi bile duct ki movement haidare ko si akoi soirakpa ngasai bile si tungsilaga khara hek le hoba adagi masi myam adai chinjak tasu akoi na chari be chinjak adai magi genetic predisposition haidare magi gene dagi khara soirakpa si myam ji punsilaga oirakpanina akoi na maram amakhaktana gallbladder da nung leibasi oirakpani haibasi yade aduga imung amata da so mi myam ama dum
nung lay basawi ay na adum operation da family amadagi mi mari manga puna adum operation tau ki ba de husband wife operation punne tau ki baga so adum thengna da banate hoi adu ani subagi ising gi dudi aina hai chune ngasai gi ising thakpa thakta ba natraga aduga di ising sina maruina akoina kidney stone akoi urinary stone siga mari lainai aduga bile duct stone siga di ising thakpa thakta baga di yam kanna mari laina de aduga treatment matang haragadi gallbladder da leba nung si akoina symptom si lairagadi natraga angang da lairakpa adai atai maram hemolytic anemia ga layeng adugumbada lairakpa sidi adum yamna adum khudong chaba khwaidai thuba khudong chaba miyengaga ki hole tawraga lokthokki bisina hauji phawge na khwaidai phaba treatment akoigi english saga gold standard haibuko adu hauji phawde aduna oiri aduna ngasai gi treatment adai atai tumhanaba mayam ama akoina chahi maybe around kano chahi kun thai mamang da gold stone haidari si tumhanaba mayam honarame adu mayam si amata hauji phawda phajana successful amta oidabana maram oiraga hauji phawgi oinadi ki hole surgery tawraga gallbladder siga nung siga pulap lokthokki base sina khwaidai phaba treatment ne hauji ngasi phawda akoi malem gi oina yanaraba adumaina leiri gold standard aina doctor na haibiri se phone call duga doctor hujiki treatment gi mathang chi lakchadringai da hujiki ngasai doctor na mathak ta panbiri ba isada nungai taba anaba phorokpa degi hujiki hakchang da jaundice napu ka khalakpa na chingba singsi oiba yaba khudam sing oirabani na OPD da lae aduga doctor na kamaina masi oigadori bani bile stone natraga gallbladder gi stone si oidori bani hebsi kamaina confirm to bige akoina ahan badadi ultrasound si khwaidagi adum chamna phaba investigation namni aduna akoina gallbladder da nung leiraba ultrasound tawbasida bile duct nung leibasi ultrasound da thengna bayai adu bile duct leiba mi chama mukse ultrasound taw yengbada mi yankhai humpu dang da akoina ultrasound sina nungsi ubangam niba aduga nung leiba mi nifu yankhai amadadi akoina ubangam da bayai ba ultrasound sida nantoki bayai aidi ultrasound sina miss taw bayai aduna akoina ultrasound si gallbladder da leiba da adum ayamba adum 98% hen akoina gallbladder da nung leire sida ultrasound adum khangni adubu bile duct leiba sidi around 50-60% de akoi detect tawni aduba akoina indirect evidence haidare ko gallbladder da nung leiraba bile duct si lauthokba ngasai nung sina phunjin badagi nung si udraga so doctor nung si udabai maram sina kai gino ganda akoi gi bile duct ki makha thang ba saruk si doctor akoi gi duodenum si da chang ba si da duodenum da yaw bon nung si sina ultrasound si khanjil leba doctor ultrasound si bile gallbladder da di bile yaw bonina liquid sidi am phaba ultrasound phaunga ngame phajana yengba yaiba aduga gas sina di akoi ultrasound si obstruct taweba doctor akoi ji akoi ultrasound taweba hamper taweba aduna ngasai gi makha da leiba nung sidi miss tawri si ayam aduna neba adu indirect evidence ta gallbladder da nung leraba bile duct si around akoi na mi da adult akoi na around 6 mm si magi diameter si normal line lawe ko doctor adu da ngasai 10 mm dilate tawren khalo natraga 12 13 15 adumai tawragadi nungsi udra phawda akoina gallbladder nung leraba naraba jaundice tawraba adoragadi akoina magi si adum soidana nung leramni habisi akoina khangi adu khallaga anda akoina ngasai gi liver function test tawda bilirubin wangba ade liver function test enzyme he ko makoina test tawrise aji singji wangkhatpa adagi simba mayam ji chingnaraganda akoina atai investigation tawi investigation da khwaidagi akoina toina tawrisi akoigi MRCP se MRI makhanam ne koina magnetic resonance cholangiopancreatography haiba si tawraga bile duct si phajana yengba yai aduna ma sina tawraga natraga na akoina endoscopic ultrasound haina ultrasound si endoscopy gi maton si da hapaga endoscopy sina akoigi chumna akoigi endoscopy tawda manung changchilaga nakna endoscopy gi ultrasound sina tawraga USA khanaw dagi changchilaga pipe ama da camera si fit tawraga manung da changkhidai ba adu da ngasai ultrasound ja hapchin ba haitare doctor ngasai gi camera gi mamai si yam nakna mafam da launa adu ani sina khwaidai phaba investigation haitare adu MRI sina mu kharcha mi sina amadu de mu khara invasive oyeba kana mu kharna endoscopy tawne habisi pakhat ba haitare ko doctor aduna adumaina ngasai gi
tawraga akoina diagnose tawe khoi MRCP sina phabana ada MRCP sina mo amna close space amda akhoi mi ji ngaktang phanam kuina hoi short fundi ga to aduna akhoi gi ayamna close space ki ba mi sole claustrophobia haise asigumba leiba mi dana mo moisina mo khara pakhat pa hai dare ko da MRI sidi akoina CT scan gum ga yeng na ga matam jo khare na change ba doctor aduna hoi aduna adumaina akhoi diagnose taw hello hello tazere mingli from takpiu sai ho bute tu ta ho tre ji ngam ai da hoi akoigi bo bada den na traga kidini de le risi ga haine ri bamaram ji ga kidini de nung le ji ga tana kan masi bari leina bala leina dabra aduma leinadre doctor na anirak thokna haibi khre aduga atai waqpam haibiu bo bada de nung le masi bari leina daba gallbladder di lei kidney de nung leiba duga di mari leina de na doctor na haibani bo bada de koi sum daja bada koi ai gi mong nu pi ko bo bada de nung leiba adu moina lokthok pani lokthok bo bada ni ko lokthok ki bisu tung de kari akai ba la ka da ge sin tang ta jani ba hoi pani masai gi gallbladder si akoina gallbladder de nung leiba se akoina history da yenganda gallbladder da nung leiba si ahan bada de akoi gallbladder si lokthok yai si khangam deba aduna khangdam nina gallbladder da leiba nung si gallbladder si lokthok tan nung khaktang lokthok amba adai di kharlega mung nung amuk form torokpa adai gallbladder do amuk na ra leidam nina adum hanjin problem si thokpa adai di surgeon amana Germany gi surgeon Lengenbach hai ko mana akoi gi kaino si sa mayam si mana study torokanda gallbladder yaudaba sa mayam thengnarakpa doctor adai di mana khaleba gallbladder si hingbada tangai phadaba organ na tena khaleba aduna 1882 da hanba gallbladder lokthokpa gi operation ji tawkiba 1882 adu ngachi 2024 yaureba aduna chahi chama yankhai muk suraba operation haitare ngasai gi technique da adagi safety da sum khenarakpa neba akoina sum matam sigi matungina akoi gi technology si sum phagalakpa dagi akoi safety si sum hengalakpa doctor aduna akoina gallbladder lokthokpa gi operation si chahi chama yankhai muk suraba operation ni aduna masi phawda ngasi phawda si lokthokibadagi achauba sumba problem lei haibasidi leitamnina yamna adum safe oiba operation ni adai sidi matamna proof tawraba haitare time tested neba chahi chama helaba operation haisi hauji phawda adugi magi concept tu di hongdaba akoi technique akoi safety tu hongba khatane aduna haiba thadi akoina gallbladder lokthokpa je even aina lokthokpada angang macha chahi ani ga tha mapan khakta ngairi ba angang macha da gallbladder nunglarpagi gallbladder lokthokpa se aina isamak na tawbadadi aduna khwaidai angang oire haitare hoi aidi angang du sudum leibi ai aduga doctor na takpiri sini gallbladder sina liver na sungiba ngasai gi mahi bile juice hairibadu tungaga matam khara leiraga maduna mu kaman piraga intestine da tumhanaba thajilakpudo adugi mahi du di liver na dum sungibanina adum taraga leiribanina gallbladder du yaudraga su mahi du madi adum chang da changi banina adum thoidokwa problem leite doctor na haibire phone call am tagam lu khachage hello tazere mingle from takpiraga wahang good morning sir good morning sorry bisojit morang melekai ding takpiu bisojit akoigi gallbladder si lokthok matung sida akoigi saba digestion je dum wali khole den mayam na sum haina ba cha masi kadai bok sum bage adu ngai juice na karma mongda haksangi abdomen karamba da ye muk sunga kan da supplement tawi no masi matang sida khara fajana ta mo phani akoina gallbladder lokthok hairaga di akoi kari treatment taka lai bage ngasai gi aduga masi ga soiba minute and minute tiba haibiramu cha phani gallbladder lokthok chaba tumme haibasi yamna achumba kaino di akoi gi scientific basis ti laite na haidare aduga aigi manabasing kari tawkhibadadi moina de dum chabadi hena nungaire hana dum hai aduga aina hainingi si ngasai gi gallbladder da leramba bile si gallbladder dai digestive enzyme amta sungde akoina gallbladder na tawrami sidi liver da thokpa bile si khaitang nangsin halamba khaktane ba aduna madi liver gi bile du de dum bile dak sulairimnina liver dai thokpa bile se dum directly dum intestine sida dum tar leibanina chaba tumdaba ga di yam kan mari leina de adu aina ngasai jo haijakraba bile sigi maru oiba sidi ngasai gi chaba tumhanba koi maruina fat ka si kaidhal ba mateng pangba emulsification tawhalaga aduga horen fatty acid onthoga intestine sida
ngasai gi chupsin ba line ba tawbune aduna chaba tumna ba tawbudadi ngasai gi liver gi bile si am maru oi hai ta hoi hoi aduga khoi gi layeng gi matang se doctor ngasai doctor da chu tak pire treatment ki se treatment si akoina gallbladder do marakta punna laimina dai ni adagi aina ngasai haijari si ngasai gi bile dakta nung lebe se akoina magi ani ahum thokna yeng ba ai amana gallbladder da nung leraga punna nung laimina ba aidi gallbladder si yauri ba ade amana gallbladder si lokthokra matung da nung lerak ba doctor adugi matungina so treatment option ji khara khenani adagi ngasai gi bile dakta nung lebe se akoina gallbladder si haidi operation tawdringai da khangapa doctor ko pre operative diagnosis khtoba natraga akoina operation tawdringai manung da so bile dakta nung leida hebe chingna ba leiba ade operation tawkhra matung da amuk bile dakta nung leiba si thengnar koi matungina khara ti loi khenne aidi akoi approach se aduga bile dakta nung leiba gi operation natraga magi procedure sing si khara specialized oiba henna gallbladder da operation tawbadagi di yam khara henna complex oiba procedure sing ni aduna akoina khwaidagi common noina gallbladder da nung lerba bile dakta nung lerba hai sida akoina khwaidagi common noina tawrisi ERCP have a procedure endoscopic procedure ama tawraga nungsi bile ki nungsi clear tawba aduga gallbladder gi nungsina akhoi gi keyhole tawraga laparoscopic cholecystectomy hairaga clear tawba sina khwaidagi common noina tawi natraga na animaksi keyhole tawra tawba laparoscopic cholecystectomy with laparoscopic common bile duct exploration tangkak ani thoktana amuktang da tawba adagi akoina ERCP ga lepkoli ga si punna adum same setting da akhoi adum tawe doctor aidi ERCP chan tor nung si clear torba aduga bile duct nung leirakpa gallbladder lokthokra matung da leirakpa sing si di akhoina ayam matam da akhoina operation tawdabi da endoscopic procedure sin ayam ba lokthokna ba honai adu marakta di bile duct si da nung am chawna leikhiba adagi atai kaino si tawraga akhoi ERCP tawbusida khudong chadabla agadi adum marakta adum keyhole tawraga su tawi adagi hana dagi chanarakpa akhoina conventional procedure de akhoina gallbladder ne adai kamal bile duct exploration si open da so dum taw marakta darkar leragadi adum masi so dum taw lusilakpada tentakna masi nungsi lehendana bagi lambel sing khoina karamba punsi mahing ama leragadi masi lehendaba yai tambabudi ngambanati ko doctor factor mayam banina huji fawda akhoi gi primary intervention haidar si lerakta ba honaba si adum aruba adum wafam oiri aduga akhoina chaba thakpada fat kai yam chadaba adu mayam dubudi haibini dubu si mayam sikhaktana akoina pura 100% sima lehal oi haibisi ngamde aduga aina ngasai hairiba ngasai multifactorial maram mayam am oibanina si pura akoina ngakthokpadi ngamoi hoi aduga layeng nabagi lambe yam leire dudi adum leire adubu kaman bile duct leiba nung sidi khara serious oina akoina adum lawi aduga my treatment sina khara hena complex oi aduna matam chan afaba center amada satlaga treatment tawbasi tangai phade natragadi magidi complication aina ngasai na heba cholangitis natra pancreatitis tawrogadi life threatening hoi masa phajaba pancreas tu bhawba ngasai gi bile ke duct nungduna thongani punna hangdok minaruba gi oina ma so dum factor yam nungai jare liver dagi thorakpa pipe duct nung leba amadi masigi layeng haibisigi matangda Shija hospitals ki senior consultant general and laparoscopic surgeon Dr. Khwairakpam Devendra lengbiraktan ofum kya takpi khiba Dr. Buthagat chari tabiriba mayambu aina khurum jari